ꯌꯥꯝ ꯇꯣꯏꯅ ꯀꯃꯦꯟ ꯂꯥꯛꯄꯀꯣ ꯑꯗꯣ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯁꯦꯡꯀꯤꯗꯤ ꯑꯩꯁꯨ ꯈꯪꯗꯦꯀꯣ ꯀꯩꯅꯣꯅꯤꯅ ꯑꯗꯣ ꯇꯁꯦꯡꯅ ꯑꯩꯒꯤ ꯃꯣꯠ ꯈꯤꯇꯪ ꯐꯣꯡꯗꯣꯛꯆꯧ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯀꯣꯏꯕꯁꯦ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯃꯁꯤ ꯍꯥꯟꯅꯁꯨ ꯑꯩꯅ ꯄꯣꯏꯟ ꯑꯃꯅꯤ ꯍꯥꯏꯖꯈ꯭ꯔꯦꯀꯣ ꯑꯗꯨ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯃꯨꯛ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤꯅ ꯏꯁꯧ ꯂꯥꯡꯒꯗꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯏꯁꯧ ꯂꯥꯡꯒꯗꯕꯗꯒꯤ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤ ꯀꯣꯏꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯕꯨ ꯑꯩ ꯋꯥꯔꯤ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅ ꯀꯩꯅꯣ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯅꯗ꯭ꯔꯅꯦ ꯃꯨꯅꯤ ꯔꯤꯁꯤꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁꯥꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯥꯁꯤꯡꯁꯤꯒ ꯃꯔꯣꯟ ꯐꯥꯎꯅꯩ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯕꯨꯙꯒꯤ ꯀꯩꯅꯣꯗ ꯌꯥꯎꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯂꯤꯟ ꯑꯃꯈꯛ ꯑꯩꯈꯣꯏꯒꯤ ꯃꯤꯁꯦ ꯄꯪꯆꯤꯛ ꯆꯤꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯍꯧꯖꯤꯛꯀꯤ ꯂꯤꯟꯁꯦ ꯃꯤ ꯄꯪꯆꯤꯛ ꯆꯤꯛꯄꯁꯤꯅ ꯑꯗꯨꯝ ꯑꯗꯨꯋꯥꯏꯒꯤ ꯀꯩꯅꯣ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯀꯤꯔꯕ ꯃꯥꯁꯦ ꯀꯤꯔꯒ ꯀꯣꯏꯆꯦꯟ ꯆꯦꯟꯕ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯃꯥꯗꯤ ꯑꯗꯩꯗ ꯑꯗꯨꯝ ꯄꯪ ꯍꯔꯥꯎꯖꯕ ꯑꯗꯩꯗ ꯅꯣꯡꯃ ꯂꯥꯏꯅꯤꯡꯕ ꯃꯤ ꯑꯃ ꯊꯦꯡꯅꯗꯅ ꯃꯥꯅ ꯂꯤꯟꯁꯤꯗ ꯋꯥꯔꯤ ꯂꯤꯕꯗꯒꯤꯗꯤ ꯃꯍꯥꯛꯅ ꯄꯥꯞ ꯀꯩꯅꯣ ꯄꯨꯟꯅ ꯀꯩꯅꯣ ꯑꯩꯅ ꯇꯧꯒꯗꯧꯕ ꯏꯊꯧꯁꯦ ꯀꯩꯅꯣ ꯄꯣꯛꯂꯛꯄꯩ ꯃꯔꯝ ꯀꯩꯅꯣ ꯍꯥꯏꯕ ꯃꯌꯥꯝꯁꯦ ꯐꯖꯅ ꯇꯥꯛꯄꯤꯕꯗꯒꯤꯗꯤ ꯂꯤꯟꯁꯦ ꯃꯤ ꯆꯤꯛꯄ ꯇꯣꯛꯈ꯭ꯔꯦꯕ ꯃꯤ ꯆꯤꯛꯄ ꯇꯣꯛꯈꯤꯕꯗꯒꯤꯗꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯃꯌꯥꯝꯁꯤꯅ ꯄꯥꯏꯔ ꯁꯥꯟꯅꯕꯗ ꯁꯥꯟꯅꯄꯣꯠ ꯑꯣꯟꯊꯣꯛꯈ꯭ꯔꯦ ꯃꯥꯁꯦ ꯁꯥꯟꯅꯄꯣꯠ ꯑꯣꯟꯕꯅ ꯁꯤꯗꯣꯔꯦ ꯃꯥꯁꯦ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯔ ꯂꯪ ꯑꯃꯅ ꯑꯃꯨꯛ ꯄꯥꯏꯔ ꯉꯁꯥꯏ ꯆꯤꯛꯇ꯭ꯔꯕꯅꯤꯅ ꯁꯨꯝ ꯅꯨꯡꯉꯥꯏꯕꯣꯏ ꯀꯩꯕꯣꯏꯀꯣ ꯑꯗꯨ ꯃꯥꯅ ꯑꯃꯨꯛ ꯁꯤꯗꯤ ꯀꯩꯅꯣꯗꯨꯗ ꯆꯠꯂꯒ ꯍꯪꯉꯦ ꯉꯁꯥꯏꯒꯤ ꯔꯤꯁꯤꯗꯨ ꯃꯨꯅꯤꯗꯨꯗꯀꯣ ꯑꯗꯨꯒ ꯅꯪꯒꯤ ꯀꯩꯅꯣꯗꯨꯗꯤ ꯊꯥꯗꯣꯛꯀꯗꯧ ꯅꯠꯇꯦ ꯍꯥꯏꯗꯤ ꯅꯪꯒꯤ ꯈꯨ ꯀꯥꯝꯕ ꯅꯁꯥ ꯀꯟꯖꯅꯕꯅꯦꯕ ꯅꯪꯅ ꯈꯨ ꯀꯥꯝꯕꯗꯨꯗꯤ ꯊꯥꯗꯣꯛꯀꯗꯧ ꯅꯠꯇꯦ ꯅꯪꯉꯣꯟꯗ ꯃꯤ ꯆꯤꯛꯎ ꯍꯥꯏꯕ ꯅꯠꯇꯦꯕ ꯅꯪꯒꯤ ꯅꯁꯥ ꯀꯟꯖꯅꯕ ꯈꯨ ꯀꯥꯝꯃꯨ ꯍꯥꯏꯕꯅꯦꯕ ꯃꯥꯅ ꯍꯥꯏꯁꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯁꯦꯝ ꯑꯩꯈꯣꯏꯒꯤ ꯏꯁꯧ ꯂꯥꯡꯉꯒ ꯏꯃꯨꯡ ꯃꯅꯨꯡ ꯀꯥꯏꯅꯧ ꯍꯥꯏꯕ ꯅꯠꯇꯦꯕ ꯂꯥꯡꯕ ꯍꯥꯏꯕꯗꯤ ꯀꯩꯅꯣ ꯈꯤꯇꯪ ꯍꯦꯟꯖꯜꯂꯛꯇꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯈꯨ ꯀꯥꯝꯕ ꯍꯥꯏꯕꯗꯤ ꯏꯁꯧ ꯈꯖꯤꯛ ꯈꯖꯤꯛ ꯂꯥꯡꯕ ꯍꯥꯏꯕꯁꯤꯁꯨ ꯑꯃꯔꯣꯝꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯑꯃꯅ ꯑꯃꯒꯤ ꯕꯦꯂꯦꯟꯁ ꯑꯃꯗ ꯊꯝꯅꯕ ꯀꯩꯅꯣꯅꯦꯕ ꯁꯤꯅ ꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯏꯁꯧ ꯁꯨꯡꯂꯥꯡ ꯂꯥꯡꯗꯕ ꯑꯣꯏꯔꯒꯗꯤ ꯈꯤꯇꯪ ꯈꯤꯇꯪ ꯂꯥꯡꯕꯤꯌꯣ ꯆꯥꯡ ꯂꯧꯈꯤꯅꯦꯕ ꯅꯠꯇ꯭ꯔꯒ ꯑꯗꯣ ꯅꯨꯄꯥꯅ ꯈꯔ ꯀꯣꯏꯔꯛꯄ ꯍꯧꯔꯛꯑꯒꯗꯤ ꯑꯗꯣ ꯃꯤꯌꯥꯝ ꯈꯪꯁꯅꯨ ꯄꯨꯔꯥ ꯆꯣꯞꯇ꯭ꯔꯤꯉꯩꯗꯨꯗ ꯈꯖꯤꯛ ꯈꯖꯤꯛꯇꯣ ꯐꯧꯕꯅ ꯍꯦꯟꯅ ꯐꯩꯌꯦꯕ ꯍꯧꯖꯤꯛ ꯈꯤꯇꯪ ꯃꯥꯡꯖꯧꯅꯅꯀꯣ ꯍꯥꯏꯗꯤ ꯍꯧꯔꯛꯄꯒ ꯃꯨꯊꯠꯈꯤꯕꯗꯨ ꯐꯩꯗꯅ ꯑꯗꯣ ꯆꯥꯎꯔꯛꯑꯀꯥꯟꯗ ꯍꯌꯦꯡ ꯀꯩꯅꯣ ꯇꯧꯈꯤꯕ ꯍꯥꯏꯗꯨꯗꯤ ꯄꯨꯔꯥ ꯀꯩꯅꯣꯅꯦꯕ ꯑꯗꯨꯅ ꯇꯁꯦꯡꯒꯤ ꯅꯨꯄꯥ ꯀꯣꯏꯕ ꯅꯨꯄꯤ ꯀꯣꯏꯕ ꯀꯩꯅꯣꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤ ꯊꯤꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯀꯣꯏꯕꯗ ꯑꯩꯅ ꯈꯤꯇꯪ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯅꯨꯄꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯀꯩꯅꯣꯒꯨꯝꯅꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯦꯕꯤꯀ꯭ꯋꯤꯛꯀꯨꯝꯅꯤ ꯑꯩꯈꯣꯏꯒꯤ ꯁꯨꯄꯔ ꯒ꯭ꯂꯨꯒꯨꯝꯅꯤ ꯍꯥꯏꯕꯗꯤ ꯃꯣꯏꯅ ꯅꯛꯈꯤꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯍꯟꯅ ꯂꯧꯊꯣꯛꯄ ꯌꯥꯗꯦꯗꯅ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯋꯥꯟꯁ ꯑꯃꯨꯛ ꯀꯩꯅꯣꯕꯨ ꯇꯧꯈ꯭ꯔꯒꯗꯤ ꯀꯣꯏꯔꯨꯔꯒ ꯍꯦꯟꯖꯜꯂꯨꯔꯒꯗꯤꯀꯣ ꯑꯗꯨꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏꯗ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯩꯝꯇ ꯎꯄꯥꯏ ꯂꯩꯇꯦꯕ ꯑꯩꯈꯣꯏ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯩꯈꯣꯏꯗ ꯁꯨꯝ ꯄꯥꯎꯇꯥꯛ ꯄꯤꯕꯤꯕꯗꯁꯨ ꯁꯨꯝ ꯂꯩꯀꯣ ꯏꯕꯨꯡꯉꯣ ꯅꯤꯁꯥꯗ ꯂꯨꯞꯄꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯅꯪ ꯍꯜꯂꯛꯄꯁꯨ ꯌꯥꯏ ꯍꯥꯏꯕꯗꯤ ꯀꯩꯝꯇ ꯃꯥꯡꯍꯧꯔꯣꯏ ꯅꯪ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯔꯝꯕꯁꯨ ꯌꯥꯏꯑꯕ ꯍꯥꯏꯗꯤ ꯅꯔꯟ ꯅꯊꯨꯝ ꯈꯔ ꯃꯌꯦꯡ ꯇꯥꯔꯒꯁꯨ ꯏꯖꯠ ꯃꯥꯡꯈ꯭ꯔꯒꯁꯨ ꯑꯗꯨꯝ ꯍꯜꯂꯛꯀꯅꯦꯕ ꯌꯥꯝ ꯀꯨꯏꯍꯧꯔꯣꯏꯕ ꯍꯥꯏꯗꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯥꯡꯉꯣꯏ ꯍꯥꯏꯕꯅꯤꯗꯀꯣ ꯑꯗꯣ ꯌꯥꯔꯤꯈꯩꯕꯨꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨꯀꯣ ꯑꯗꯣ ꯑꯅꯤꯁꯨ ꯚꯦꯂꯨ ꯑꯣꯜꯂꯛꯑꯀꯥꯟꯗ ꯍꯥꯏꯕ ꯋꯥꯅꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯉꯥꯡꯗ ꯍꯦꯛ ꯀꯥꯔꯟ ꯇꯥꯔꯕ ꯍꯦꯛ ꯆꯣꯞꯄꯨꯔꯕ ꯑꯗꯨ ꯅꯪꯒꯤ ꯃꯥꯡꯖꯕ ꯅꯠꯇꯅ ꯀꯔꯤꯝꯇ ꯎꯄꯥꯏ ꯂꯩꯇꯦꯅ ꯍꯥꯏꯔꯤꯁꯦ ꯏꯖꯠ ꯃꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯂꯟ ꯊꯨꯝꯗ ꯃꯥꯡꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯅ ꯑꯦꯕ꯭ꯔꯤꯊꯤꯡ ꯄꯨꯝꯅꯃꯛ ꯑꯩꯅ ꯆꯍꯤ 40-50 ꯆꯪꯅ ꯁꯥꯒꯠꯂꯛꯂꯤꯕ ꯀꯦꯔꯤꯌꯔ ꯃꯌꯥꯝꯁꯨ ꯂꯣꯏꯅꯃꯛ ꯃꯥꯡꯈꯤꯗꯣꯏꯅꯦꯕ ꯇꯨꯡ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯝ ꯂꯩꯔꯝꯃꯣꯏꯗꯣꯏꯅꯦꯕ ꯁꯤꯅ ꯌꯥꯔꯤꯃꯈꯩ ꯑꯩꯅ ꯈꯤꯇꯪ ꯁꯖꯦꯁꯟ ꯇꯧꯅꯤꯡꯕ ꯍꯥꯏꯕꯕꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤꯀꯣ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯃꯌꯥꯝꯒꯤ ꯀꯃꯦꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯤ ꯊꯤꯔꯒꯗꯤ ꯑꯗꯣꯝꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯑꯩꯈꯣꯏꯒꯤ ꯆꯥꯎꯈꯠꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣꯝꯅ ꯉꯁꯥꯏ ꯂꯩꯁꯥꯔꯤꯉꯩꯗ ꯈꯟꯅꯈꯤꯕ ꯂꯨꯍꯣꯡꯕ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯈꯟꯅꯈꯤꯕ ꯋꯥꯈꯜ ꯃꯌꯥꯝꯗꯣ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯐꯪꯁꯤꯒꯦ ꯍꯥꯏꯕꯗꯣ ꯑꯗꯣꯝꯂꯣꯝꯗ ꯐꯣꯀꯁ ꯇꯧꯕꯤꯔꯒ ꯉꯥꯎꯁꯟꯅꯗꯕꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯗꯩꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯂꯩꯕꯥꯛ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯕꯁꯤ